NNCCꯅ kukisingi mathakta chathariba bangi khongjang saugali MNYO Naga Ancestral Land da Nagasingi ayaba yaudna kukisingna German Road amasung Tiger Road samjilakpa yauna Naga area da Kuki Land gi gate sajilakpa amasung Naga Ancestral Land da Kuki su militant singi camp sajinba amadi Naga singna taba jaga singda Poppy thaba amasung drug trafficking gi thawong kaya chathariba sigi mayakta Foothill Naga Coordinating Committee na kukisingi mathakta chathariba matam kaktaba bangi khongjang asida Manipur Naga Youth Organization na mapung phana saugali hari Organization asina thadorok cherol amana haribana Foothill Naga Coordination Committee na hojik kuki singi mathakta chathariba matam kaktaba bangi khongjang asigi matangda haukiba tang kun ngama thoida Manipur Naga Youth Organization masigi unit sing amasung associate body singi oiba executive council gi mifam pangthokuna khanakre loinena mifam aduna FNCC na chathariba bangi khongjang asida mapung phana chathana waref lauki Manipur Leiba Naga Tribe sing amasung civil society organization sing na so FNCC na changsiliba khongjang asida mapung phana soganaba appeal tawri Naga singi resource lam yauna illegal encroachers kaya chathariba sigi maakta Naga sing amatoina punsinuna amatoina thengnaba haibasi hojik yamna matang chaba amani hari Russia da plane kai bada mioi nifugama pansire ngasi Russia gi time da manakta leiba chingi sarok da Russia gi AN-24 aircraft kai bada gi crew member taruk amasung angang manga yauna mioi nifugama pansire marai bak thiraba plane adu Siberia base Angara airline na operate tobani plane adu Balgo base Chansak tagi paikhat khraga Russia China ki border oriba time da tamna paikibani adu plane adu airport ta landing tawdringi mamang da air traffic control singna contact tobo phangkide Russia na state news agency tax ki maikai degi phongdo rakhibada aircraft adu nongthakta mai hauna chaklaba matung radar dagi mangki plane adu kairaga chingi saruk sina tasilaga maikhu karaga leiba ubadagi helicopter sizinaduna rescue operation sizinaki plane kairaga tasilib mafam asi time da dagi kilometer taraga taruk lom chatlaga leiba mafam amadani plane adu da tongkhiba mioi loinamak leikhidre habasi chapchana confirm oire adubo plane adu kai bringegi mamang pilot ki maikai dagi khudongthiba nangadawre haibigi distress signal amata tharakhiba leite masina plane aduda kari asoiba leibage haibasi achobo wahang ama oire hari Assam Rifles na lupa crore ama henbagi foreign liquor fare Assam Rifles na NS-37 Imphal Jiribam lambigi wangkhul mayadagi market lupa crore ama henbagi foreign liquor bottle lising kuntraga nithoi amasung ken sing fagatkhre thodo aduga mari lenena mioi ani ama sufare haina police ki paw mana hari paw sina makhata na hari badi Assam Rifles na illegal threat singi mathakta chatharakpa operation gi manung chana hariba polam sing adu phatkhibani Akhanaba paw ama fangbada Assam Rifles ki troop singna Jiribam dagi Imphal tamna lakpa truck ama khamduna check tawbada yungang bottle lising kuntra ani thoi yawa case lising amaga chamriga kuntra amasung assault liquor can sing phagatki farba polam sing ado black market lupa crore ani gi mathakta oigani farba polam sing ado adubu Purakiba mioi sing adugi mathakta aingi oiba thabak sing lokhanaba Manipur police ta sinakre Assam Rifles ki maikai digi state asida illegal activities sing maru oina sensitive oiba borders gi area sing amasung conflict prone area da hena mieng changna santi law maintain tawnaba thabak sing akan mong da paikhale hari Chang onana pire haibagi wathok oire haukiba jun taragani thoida Air India gi plane kai badu da yaukiba UK dagi mioi ani hakchang India dagi sinakraba matung makha tana imung manungna DNA test tawbada onana pirakpa oirambadagi achoba wathok oire masigi matang da UK amasung India da inquiry chathaba hokre hari